Apu Image TV na taram na oksya bagaloy na Rajesh Kumar na khurumjari ngasigi maroi pauda lamdam asida charang na phim amba leiraga su chawkhat thorang gi thabak singdi lepa yadabana project sing makhata na paikhat na naba thorang tawri haina Chief Minister N Biren na haikre lofom da karama pothok puthokadage haibgi matang da khana nei nabagi thoram ama pangthokre relief camp sing da leptana mateng pinari loinana sahi sigi Nobel Peace Prize Iranian human rights activist Nargis Mohammadi da pikre mapung pau lobirasi mangsilak laba laphel patpu amu hanna mausa gi phibam da hanjinna bagi pandam da lengak na paket kadaba rejuvenation of water body to alleviate urban flooding in providing sustainable water resource for Imphal city and promoting ecotourism gi project Chief Minister N Biren ngasi hodokre irang namaram oiraga chawkhat thorang gi thabak thorom sing matam khara thinthakiba adu irang asigi phibam tapna phagalak labanina lengak ki officials sing yauna punamakna sunomduna ngamdam asi hena chawkhat palamdam ama oinana hot namina si haina Chief Minister N Biren na phongdokre NDB gi makhada lupa crore sadruka yankhairom sangna paikhat kadaba project ase hodopoi throm da Works Minister Govindas Konthokjam Water Resource Minister Awangbo Nimai PhD Minister L Susindro Social Welfare Minister H Dingo MP Lesem Sanajaw amadi MLA sing yauna pangthokiwa thorom aduda Chief Minister na makhata na hai lamphel paki hana lemba mahusagi phim asi abu hanna hanjinnaba lengakna ekar chamri ke control humdoi lam loksinduna leire pat asi semgat pada akoi bada tariba miyamna mateng pangbiu project asina lamphel pat asi water body ama oina semgatuna Imphal manungda ising pinanabgi thorang su yauri masigi damak department amadi expert sing khanaba leire masida miyam gi cooperation sangi masida natana sewage ki su hanana pipe ting laga leiramle pipe ting lamli ba ase yum dagi tholakadaba fattaba mayam adu puthokna raknabani adubu madudi taramdre handakti yum dagi laikai dagi purakliba fattaba sing adu pipe ta laklaga mafam sana khai thadok nanaba thorang tawri lamdam asisa charang na pyum malairaga su chakot thorang ki thabok singgi lepa yadaba maramna project sing makhata na paikhat nanaba thorang tawre hana mamangda mangkyu matam khara asi hanjinnaba pung 13 thabok suramba adu pung 13 thabok suhanduna Manipur da mahausagi punsida hanjinnaba hotnasi hainasu CM na pungdoki mamang matamdu da koi covid lakhi ba khorki buna koi development yam khana makha sarchabang am gitre adagi cable car gi provision no yobuni koina khanjo ba haidar se water body gi sala kadori ba sigi areas the platform am se maga haidi ba hill locks siga koi gi cable car tor kan da tourist ki am phajaba sport mo ba adu ba so koi ba khasa thagani koi soi ni madu gi so koi hona jagani mayam Manipur gi projapunu makta marwena lam field sida tabirami ba mayam puna makta hanagi mamangai da leiramba lamphel pat ki kombirei natro isaido kombirei sasun fachana torkana masigi lake amagi ada machine ikoida sida koigi yaul ko koigi kenosi not only beautification water body semdana dana koigi drinking water gi Manipur lega ki transport department ki makhada Imphal East ki top dusra the Ministry of Transport and Highway ki nauna Semgatpa Institute of Driving Training and Research Center IDTRC ngasi honobi matung inna Chief Minister N Biren sangakre sangabagi thoram aduga mai leinana Chief Minister N Biren phongdokhibadi ngasi sangariba Institute of Driving Training Research Center asi awangnumpok bahar ki manungda Manipur da hangdokliba asina ahanbani Transport Department mai pakna sengbalakpa asida aduki matik thagatli gari accident thoktuna mei kyagi punsi lama khangda manghanba asi yamna nungaite center asi lisingani tra trade tagi losinna ba lengak na yamna kanna hotnarakpani adubu sahi ani ahum COVID-19 laichat sandorokba rajniti ki charang na ba kya laikibadagi matam chana losin mangam khidabani matau karamna gari fazana thogadage haibadu niyam chumna khangma matau tai
मणिपुरददि लौ इंखोल योल कार लेदुना तोंबगी चटनबी लई अदुबु फजन गाड़ी थौबा हैतबा टेक्निकल नॉलेज लेतना गाड़ी पंथौदा थौरबदी एक्सीडेंट थोक्तुना मियोई कयागी पुंसी मांगबगी मरम ओइगदौरबनी मदुना निक्थीना गाड़ी थौबा हैननबगी दमकता इंस्टीट्यूट ऑफ ड्राइविंग ट्रेनिंग एंड रिसर्च सेंटर असी हांगदोकपनी कुकी सिंह नोंगोई कापसिलकपदी लेपख्रगा मतुंगदा अखोई मसेल ओनसिनरकपसी ख्वाइदगी लाइबक थीबनी हाइना लमलाई एसीगी एमएलए केएच इबोमचाना ngasi लमलाइदा लैबा लाइनिंगथौ पुरैरोंबा लाइबुंगदा पांथोखिबा कुकी सिंगना लांदारकपदगी अमदी नोंग लिकना ताबना मरम ओइरगा लौ मही चारोइदबा लौफमदा करंबा पोथोक पुथोकदगे हाइबगी मटांगदा खनरबगी थोरमदा फोंदोखरे थोरम अदुदा एग्रीकल्चर डायरेक्टर एन गोजेंद्रो हॉर्टिकल्चर डिपार्टमेंट की एडिशनल डायरेक्टर के देवादत्ता डिस्ट्रिक्ट एग्रीकल्चर ऑफिसर इम्फाल ईस्ट पीएच प्रोमिला काउगी बीसी ओरंबा प्रोफेसर एम प्रेमजीत काउगी कॉलेज ऑफ एग्रीकल्चर की एग्रोनॉमी डिपार्टमेंट के हेड प्रोफेसर एल नवचंद्रन सिंहबना सरुक याखी थौरंग मरी लेना के देवदत्तना हौजिक थोकलिबा इरांग असिना मरम ओइरगा सही असिदा हॉर्टिकल्चर दा फंगदबा लुपा करोड़ चामरोम मांगजबगी फिवम द लेरे चिंगी लमदा मरु ओइना थाबा तोआन तोआन पोथोकसिंग योनबा यादबना मरम ओइरगा सही असिदा चावना मांगजब लेरगनी मांगख्रिबा सेनफम खरदंग ओइरबसु फुगतननबा हॉर्टिकल्चर की पोथोक पुथोकननबा थवाई यावसिलसि हाइखि एन गोजेंदोना सही असिदा नोंलिकना अमदी लाल मरम ओइरगा लौपरी लिसिंग 38 चात्रे लोम लौ उब याद्रे लौ उब याद्रबा लौफम सिंगदा करी थाबा यागदगे हाइबा खंगदोक मिनरगा पाइखतपा याबा थबक सिंग पाइखत मिनसि हाइखि एमएलए इबोमचाना मखा ताकिबदा मे अहुमदगी हौदुना थोरलिबा इरांग असि मणिपुर लेंगाकना लाक्सिननबा कन्ना होनरकपदगी हौखिबा नुमित खरनी सिदा कुकी सिंगना हानगुम लांदारकपा ngамहंद्रे असिगुम्बा तंगदु लैताबा फिवम अमा उरकपसिदा अखोय मसेल ओनसिनदुना अखोय मसेल की मरक्ता इरांग सागतपा यहरकपसि लाइबक थीबनी अखोय मसेल इरांग सागतदुना लैबगी महुत्ता अथुबदा तंगदु लैताबा पुरकलबा मतुंगदा मयुम मकई मई थादोखिबदगी मसागी मखुलदा संगबा यादबदगी रिलीफ कैंप लैबसिंग खुंदाहनबा हिरम खुदिंगदा सोक्चिलबा फिवम अमदा लैरिबसि कोहननबा होनबरोमदा माइ ओनसिनसि इरांग हेना हेंगतनबा तोंगा संदोकपिगनु तोंगादसु थाजबिगनु अखोगी सोक्चिलबा सेमिटलोन करमना पुगतकदगे हाइबा खन्नबगा लोइनना अथुबदा तौबा याबसिंग तौननबा लेंगाकना थबक पाइखतपा हौरे हाइखि मणिपुर में अहुमदगी हौरखिबा इरांग मनु जुलाई 3 तगी थीबा खंगना लेरखिबा माहिरोय अनि लेंथोइंगाबी अमसुंग हेनमानजित अनिबु कुकी मिलिटेंट सिंगा तमथिना हातोक पीखिबदा शेड्यूल ट्राइब डिमांड कमिटी ऑफ मणिपुर एसटीडीसीएम नसु अकन बमोंगदा यानिंगदे लोइनना इमुंग मनुगी अवाबदसु सरुक यारकली लेंगाकना चेनबा मरा लेबा मियोय पुनम अथुबदा फादुना अकनबा चैराक पीननबा होटनगदबनी हाइना एसटीडीसीएम गी जनरल सेक्रेटरी की चिरोल अबना हाइदि चैरक सिदा मतम सांगना कथोपगा लोइनना मियामगे थबक तौदुना लाक्रबी पोइरई लेमरोल मैरापाइबी अपुनबा मणिपुर की प्रेसिडेंट ओइरंबी थामैबन की इमा लोंगजम मेमचौबिना हौखिबा अक्टोबर की तांग अमदा इखंग खौदुना लैखिदबदा एसटीडीसीएम ना थमोय सोना नोआइतबा अमदी अवाबा फुंदोकसरी लोइनना इमुंग मनुंगी अवाबदसु सरुक यारकली इमा मेमचौबिना लैखिदबसि खुनाय असिगी अचौबा मांगजबा अमनी हाइनसु चेरोल असिना मखा तारकली PHC डिवीजन थौबाल सिंधुना ए गार्बेज फ्री इंडिया हाइबा हिरमदा था असिगी अमदा पांथोखिबा स्वास्थ्य ही सेवा पेंटिंग कॉम्पिटिशन दा मकोक मथंग तारबा सिंगदा मना यंथोपगी थोरम अमा ngasi DC थौबाल की कॉन्फ्रेंस हॉल दा पांथोखरे कैटेगरी अहम थोना खाइदोक्तुना थौबाल डिस्ट्रिक्ट दा हांगदोकलिबा रिलीफ कैंप सिंगदा संजफम लौदुना लैरिबा माहिरोय सिंगना चांगदम नखिबा पेंटिंग कॉम्पिटिशन की मना यंथोपा अदुदा DC थौबाल अहन थेम सुभाष IAS PhD की एग्जीक्यूटिव इंजीनियर अथोपम बोरुन अमदी स्टाफ सिंह सरुक याकी कॉम्पिटिशन अदुगी कैटेगरी 1 क्लास 1 दगी 3 की ओइना मोरे वार्ड नंबर 7 12 वांग लेकाई दगी लाइसम लंचन बना अहानबा मोरे वार्ड नंबर 7 हाइनो मकोंग लेकाई दगी थांगजम अरबिना चनुना अनिसुबा अमदी नापत अवांग लेकाई दगी युमनाम लंचन बी चनुना अहुम सुबा ताकी
Category 2 Class 4 to 8 ki oina sugnu dagi angom thoiban maiteina ahanba More Ward number 7 Turel Wangma Lekai dagi Maibam Sanathoi maiteina anisuwa amadi More Ward number 7 Hainam Makong Lekai dagi Yumkhaibam Arun maiteina ahum suba aduga category 3 class 8 dagi 12 ki oina More Ward number 7 Hainam Makong Lekai dagi Ningthaujam Purnima Debina ahanba Lekai asimakta dagi Haikrujam Devajit maiteina anisuwa amadi sugnu dagi angom panthoi chanuna ahum suba taki category ahum asida makok mathang ahum suba takrabasingda mathang sina lupa lising machawnga lising ama amadi chawnga gi sel gi oiba managa loinana memento amadi certificate sing su khosinaki Kurki narcoterrorist singna minungsi macet ama fawa yaudna tamtina punsi pickup na hankraba saboblo tera tongbram lekai dagi luang bi linthoi ngambi sahi trat amadi takil kolom lekai dagi pijam hemanju chahi kun makoi aniga loinana hojik chathari balal asida laikhidraba athobu singi damak ngasi wabugai lamkhai da laiba amutombi Divine Life English School gi management committee teaching amadi non teaching staff amadi mahiroi chingna awawa phongdokre ngasi awawa phongdokpa aduda laikhidro mahiroi ani amadi athobu singi thawai na mapugi laikol da ingna signal lehen binana ba mapugi mafam da minute ani tumina leptuna thawni jakhi loina na makhogi awa maisa langhorba imung manung chingi awawa da su saru yakhi sahi nauriba mahiroi ani gi mihat ki achungba wayal phanghalu haiduna Kanchipur Laiba Standard Robert Higher Secondary School gi mahiroi singna ngarang numidang school mamang da candle thanduna khongjang chanchin ki khongjang aduda school asida hana tamlamba amadi hojik tamliba mahiroi singna minute tumina leptuna laikhidraba mahiroi ani gi mafam da ikai khumna utpaga loinana lairamlen da ingna signa leinanaba thoni ki tungda saruk yakhiba mahiroi singna school asigi gate gi MU gi gate phawba khongchat amasu chatki Ningthokok Ward number 1 amasung 14 gi apunba mara paibi lupna kuki narcoterrorist singna thengnariba lan asida thawaina pontha pikraba sing amasung ima memsobi gi mafamda maira katuna ikai khumnabaga loinana solidarity utpaga loinana mihat thina hatok pikrabi mahiroi ani luangbi linthoi ngambi hizam amasung phizam hemanjit anigi justice phanghalu haiduna khongjang changsinkhre Jiribam district ki Babuprada laiba apunba Jiribam Mairapai bi SJMP official laikhidraba poirei leimerol Mairapai bi apunba Manipur gi president oina thau purambi ima longjam ongbi memsobi gi mangani leihun tambagi thoram ngasi Jiribam district su SJMP na sinduna hailei amadi maira katuna thoram asi mapung phana pangthokre thoram asi mai leinana SJMP gi president S Susila Devi na hai Manipur gi Poirei leimerul Mairapai bi apunba Manipur gi president oirambi ima longjam ongbi memchobina laikhidabagi mangani leihun tambagi thoram Jiribam da pangthokli imana matam sangna Manipur gi dambak nisaban 1970 da su yamna kanna naha singbu nisa chadananaba kanna honajabada chauna saru yarakpani matam adudagi imana Manipur gi dambak awaba kaya ama thengnaki Armed Forces Special Power Act Asfag asi lokthok nanaba honna badasu ima poirei leimerol gi mangjin thaduna Mairapai bi singi lusingbi oina saruk yarmki Manipur gi achaw thabak toram kaya da saruk yazaduna apaba lambi da lamjing nanaba yamna kanna hona jaramki amadi monorama amadi nupi oibi singbu kannanaba honna badasu chawna saruk yakhi asita natana awaba kaya amasu imana mayok nakhi ngasi oiribu Manipuri film asidasu imana tang kuntruk phawbadi awaba kaya saruk yaramki tang amada imana manung matam sadana aikoi mayambu thadoktuna laikhidaba asida sorgada ingna chingna leinanaba imag mafamda hailei katchabani haina mahakna phondokhi ngasigi thoram aduda AJMP JTO AGUCA AMWOVA MSF amadi atai atopa CLSO singna saruk yakhi sinki kuki terrorist singna minungsi leitana hatopi krawa mahiroi ani hizam
Linthoi Ngambi amasung Phizam Hemanjit ki mihat chenabasing ahakpa cherak piu haina thokchom laikai youth club amadi Marapai bi lupna sinduna ngasi hairok part 2 thokchom laikai gi mipun sangda wakat pham kre ngasi wakat mifam aduda mahiroi hat pa yaning de mahiroi mihat chenabasing ahakpa cherak pi gi dabani achumba wayal pami haibna singba kholau kyasu lauki Mahiroi Hizam Linthoi Ngambi Luangbi amadi Phizam Hemanjit pu mihat janing da phongdok paga loinana mihat asida chenabasing ahakpa cherak phanghalu haina ngasi palace compound da leiba macha leiba school mamang da wakat mifam chathakre school asigi oza amadi mahiroi singna chathaki wakat mifam aduga mari leinana school asigi head mistress na hai jamjaraba mahiroi ani Hizam Linthoi Ngambi Luangbi amadi Phizam Hemanjit pu minung silaitana kuki militant singna mihat thina hatkiba asi akan momong da yaning de masida January basing lengak na faduna ahakpa cherak phanghangadabani mihat asibu yaning da phongdok tuna lamdam asige mahiroi kyana achumba wayal tawbina nabge dawak changchil lakhiba khongjang da central amadi state force na ka hian ba thawak chathaduna tamthina asopan nangan khiba adu akan momong da condemn tawi adugumba tamthiraba thabak adu matungda amuhanna makhatana chathabiganu haiki handakta ang maralay taba anangani tamthina churasanthida hatubiba madubu nungai taba phongdokpagi pangthaksabani laikhidaba angangani gi imung manungi awabadasu sarikya jari handakta misi matangda state asigi satra singna ihobada state force amasung mapangi force singna satra singbu tamthina tawbihibadusu thawai sokna nuaitaba phongdokje Irang manungda kuki kulai paiba singna hato pikraba mahiroi ani adu MLA minister amadi yaitong phamdong basingi macha masu oiramlabadi tuminna laithopagi mahutta mihu phangnaba thiramgani haina kairau witra awang lekai gi Marapai bi singna penda phongdokli wafam singa si fawba lengakna mahiroi ani gi thawai yaudraba haksang phanghandaba amadi thamanga helaklaba irang loisindana laithopagi mayokta irilbung thongkhongda chathakiba wakat mifam amada saru yakibi Marapai bi amana phongdorpani kairau witra awang lekai apunba Marapai bi lupna sinduna chathakiba wakat mifam aduda mahiroi ani gi mihat janingde chenaba mioi sing sibugi cherak pigidabani Sin kuki narco terrorising Manipur gi laimai degi takthou Manipur gi saktam kaibi yaroi amadi Manipur NRC chatna halu haibna singba warol iba playcard sing sinaduna protest tauki wakat mifam aduda saruk yakhiba W Ranjana Kawi Marapai bi amana mahiroi ani da sin kuki narco terrorising na chathakiba mihat pangdabagi lichatni mahiroi ani gi thawai yaudraba haksang imung manungda sinabiu karigumba mahiroi ani gi asiba haksang puthokpa ngamdrabadi mama oibi singna makal kayagi khongjang changchinanaba sem saduna lei haiba wafam thamlakhi Manipur tholiba irang asi athuba matamda loisinduna mahausagu santipur u haiduna amuko gi mijeng makhada all Kwakta Youth Voluntary Organization AKYVO na sinduna peace bike rally ama ngasi Kwakta da chatkre rally adu Kwakta bazar dagi hauraga Moirang Lamkhai fawu chatki Moirang Lamkhai dagi mamai leiduna halaklaga Kwakta bazar da loisinki rally adu da long live Manipur long live AKYVO Manipur government athuba da santi hanjilhalu narco terroristing Manipur dagi maru fangna muthatlu Manipur gi saktam kaibe yaroi haiba placard su sinaki Sub Treasury Office Kaksingi Makhada Laiba Pensioners Singi Photo Kapa Chatliba Tha October Gitang Trama Thoidagi Trahumdoi Fawba Numit Kudingi Ayuk Pung Trama Thoidagi Nungtil Pung Animakai Fawba Office Asida Pangthok Lagani Haina Sub Treasury Officer Kaksingna Khangan Lakli Maramatsina Pensioners Singna Masagi Pension Book Puruk Laga Photo Kapa Laknanaba Kaksing District Pensioners Association Gi President na Thorak Pachar Amana Phongdok Lori Pensioners Singna Photo Kapa Gi Numit Tang Trama Thoida Kakching Khunjai Wairi Chumnang Kairak Sora Palel
Komla Thabi tang Taranithoida Wabugaidagi Sugnu Serau Fauba Aduga tang Tarahumdoidana Kaksin Kulel Sumak Laikai Pazi Laikai Makha Laikai Mayai Laikai Laitagol Ningthau Laikai Moirangthem Laikai amasung Turel Wangmagi pensioners sing photo kapkani hairi Hauja Chathariba lan asi dharmagi lan nate masi kuki amadi maitai anigi marakta thokpa lani masida kuki singna minority Christian singda Chatharakpa lani haina sandokliba asi aranba yufam yawdo wapam ni haina Chuchanpurdagi lana maram oiraga sohallaba maitai Christian warepam soba maitai na phongdorli ngasi Manipur Press Club ta maitai Christian victims singna pangthokpa paugi mifam amada mahak na hai Chuchanpurda Christian lining chatliba kuki singna me ahum amadi marida maitai Christian kayagi yum gari amadi malsang kaya mai thadoktuna manghan ki amadi church ki malsang kaya amang ata thon ki amadi pot chai sing lut tau ki Chuchanpur gi khuga tampak liba Manipur Evangelical Lutheran Church ngathal da leiba maitai Presbyterian Church Kangpopi district ki manung da leiba Emmanuel maitai Fellowship Kakching district da leiba Manipur Baptist Church Sugnu na chingba kaya da leiba maitai gi church sing kuki miscreant sing na amang ata thohan ba pot chai lut amadi kitchen onthok pa kaya yauri asigumba thong asi akan mamong da condemn tawi loina na kuki sing na Manipuri wangmada asigumba kaya asi losinduna makhoida khakta awaba nangbagi wari tawduna lana uhananaba honaba asi aranbani hojik phawbada phangba report ki matung ina maitai Christian gi yum chanirom tongan ba apam singda kuki miscreant singna mai thadoki masigi manungda Chuchanpur da chama humrani thoi more da mapal laikhong da tramanga yengkhuman da manga amadi Kangpopi da tarani maramasina thoaliba lan asi dharmagi mari leinade kuki Christian singna sup maitai Christian ki ada attack kaya ama chatharaki masida thokliba lan asi Christian ge Hindu ga thoknaba lan ni haina makoina sagatliba wari asi aranba wafam ni loinana masi condemn tawi maitai miscreant amadi kuki miscreant singna adugumba laisang sing amadi church sing mai thaba amadi amang ata tholiba sing asi condemn tawi hojik phawbada punna church chahunga yangkai amadi mandir laisang chahunga mai phudra humdoi amasung amang ata thon khibagi report phangli maram asina adugumba aranba prasar tawduna miyam da utchai ba kuki gi thong asi miyam pumbada khanganba mathau tai phongdokhi pasai hamjagi maramdi ekoi Chuchanpurda leiba makoi matuki oiramangadi Chuchanpurda leiba Christian sing kargi wipe tori kargi ekoi gi church sing vandalize tori kargi ekoi property lut tori masi religious ki oiba war nate hai pasai national amasung international ki media masi ai wapam masih thamjagi masih aranda propaganda ni hai masih ai thamjagi High School Assembly constituency da JDU gi merep oikhibi thonal da Brinda amasung human rights activist Bablu Loitong Bomna hojik state asid thokliba kanglup ki irang asigi horpom gi matang da ngang ki wapam ga mari leina maitai lipunna makoi anibu irang asi loidri phawwa public platform da wangang bada athingba thamkhraba matung ngasi su Youth for Change hangang esina makoi anibu boycott tawre haina lauthorli hiram asiga mari leinana ngasi Imphal East District ki luang samam makha laikai da pangthokpa pawmi singa unaba amada Youth for Change hangang esigi executive member mangsa tabam Janistana me ahumdagi hauduna state asid thokliba irang asigi matangda High School Assembly constituency da JDU gi mirep oikhibi thonawjam Brinda amasung human rights activist Bablu Loitong Bomna phongdokhi wapam sing adu yamna laibak tibani makoi wapam sing chathariba lan asida kuki singna hena khudong sawa ama pikhibaga manai maram asidagi lup asina makoi anibu matam chuppagi oina boycott tawre loinana kanaguma lup natraga meoi singna hojik thokliba irang asiga mari leinana hangang esigi manungda iho natraga irang tawningba leiragadi Youth for Change hangang esida hana haibiramu lakliba sing aduga lup asiga punna tanaduna demand khudingmak amato oina punna tawminasi haiki amaromda handaki irang asida laikidraba maitai athaubi singi mafamda haikat laikat tambagi thorom amasu lakliba October 9 numaijing numit ki ayuk pung nipal taba matamda awang potsangbam da leiba ibado Kauburgi laifamlenda pangthoklagani maram asina hairiba thorom asibu leibak miyamna
इनात की ओइबा फिजोल सेतुना सरुक याबियु हाइना मखाताना अपील तौखी थजरपोइना मैडम टीएस ब्रिंदा अमसुंग सर एल बब्लूबू हेंगांग यूथ फॉर चेंज एसीगी माइकैदगी मतम चुप्पगी बॉयकॉट तौजरे मरमदी असुक लुरबा चीरबा तानफम असिदा मिस इंटरप्रेट तौनबा अमसुंग मैतै खुनाय सिबु लान उहन्नबा वाफम खरा थंबिबगिदमक्ता जेडीयू कैंडिडेट ओइदुना मिकल थेंगना किबी ब्रिंदा थौनाउजमना फोंदोखि वाफम अकनबा मोंगदा कंडेम तौई मखा तानासु मियांगी मिफम सिंगबदा वांगांगबा यारोय हाइना ngasi अपुनबा नुपी सिंगना फोंदोरली ngasi टोंगान टोंगान मफमदगी पुनसिनदुना लाकपा खुनगाकपा सिंगी ममा ओइबि सिंगना मोइरांगखोमदा लैबा ब्रिंदागी युमदा थोमजिनखि अदु मसा लैरमदबदगी मनपुर प्रेस क्लबता लाक्तुना पौमी सिंगा उनबदा नुपी अमन हाई हौजिक ओइरिबा फिल्म असिदा अदुगुंबा लाइक लाइसु मतिक चाना हैरबी अमना लानबुंगदा ओइरिबा फिल्म करिसु खंगदा हेक्टर लाना ngakliba icha singbu aranba tahanba phongdokhiba adu yamna laibak thibani ngasisu mama oibi kaya masa sing lan ngakpa chatkibadagi tufam safam khangdana leli maram asina adugumba wafam phongdok luba brinda miyamgi oiba platform da wangangdaba bada mama oibi singna athingba thangle karigumba thengnaba thoklabadi mama oibi singna torokpa thabakta isana daita pugdabani phongdokhi now ini rinda thongnawjam sigumba singna batawakanu mate di singna bayade aduna sin kunjalu jinna sibase chenganu aduna nangi isat ngaga mayam da loi mai ga lale ki kai to aduna na stage da ka dana aduna na parabanana hosik lale na mayam da singdu isi nang mai to kai pangi aduna masi mayam ge pangani अपुनबा इरेफाक महिरोई सिनपांगलुक एम्स न सिंधुना हौक्यो सेप्टेम्बर 25 सगोल से नमित पांगथोकनी हाइन तोरंबा 9th स्टेट लेवल लमजानबा हिजम इरावत निक्सिंग स्पॉट पेंटिंग एंड essay writing competition 2023 asi leibaki irang kanchilakpaga loinana tampaki district singda curfew matam tensilakpa amadi curfew komthokpa leitabana maram oiraga hairiba competition asi yaithok thuna lakibu lakliba tang nipal namajing numit asida Imphal college da aduma pangthoklagani hairiba competition asi hanagi pungpham haibadi essay writing gina ayuk pung mapal dagi 13 pawba aduga sport painting competition gina ayuk pung 13 makhai dagi nongtil pung ani makhai pawba pangthokani hairi Yaripok Bamol Lekai dagi Ningombam Ranjit Cable Ingo Lekidabagi Nixing Kumonga Mari Lainana ngasi Imphal Iski Yaripok Laimanai Youth Club Yaripok na Hang River Relief Camp ta Laibus Singa Chaklen Chamin Nakre Lekidraba Ranjit ki Loinabi Ningombam Ongbi Susila Devi Masanupa Singh Sanathoi James Rosen Amasung Imung Manung na Manipurda Hojik Thokliba Lan Asida Lanjana Duna Lairiba Singda Ningsing Kumon Tarponga Mai Lainana Lai Tingi Oiba Thoronga Loinana Ngamjaba Chaklen Ama Chamina Zabani Amadi Kemta Lairiba Angang Singdasu Acha Athak Singh Yentokhi Ningsing Bayabadi Laikidraba Ningombam Ranjit Manipurda Sin TV ICTV Linkhat Lakpada Matamda Jaipok Cable TV Network Linkhatuna Jaipok Maikegi Miyamda Ipau Phanganbagi Thabak Torambani Hokyo September ki Chechat Nepal the Kakching district ki Palel the Thokiba Assam Rifles na Nomoi Kapaki Thodokta Khongda Nomoi Maruna Panbadagi Soktuna Rimsta Layang Lampaki Makatawa Layang Chathanaba Hojik Delhi gi Amsta Laikan Nariba Thawal District ki Herok Part 2 Kaitil Mamangdagi Ningthaujam Prem Kumar Apokpa Kartik ta ngasi Kakching Apunba group na Sel oina lupa lising taragi mateng pangkrik ngasigi tengbang piba aduga mari lainana Kakching Apunba group ki president Yangkhom Kiran High group asina mamang dagi hona Kakching SC da laibak thiba thodok thoktuna Asok Apan nangbadagi Delhi da layengba lakpa mioi khuding makta mateng pangduna lakpagi manung channa Prem Kumar gi anaba asidasu Kakching Assembly constituency gi manung channa thokpa thodok oibana group na khanarag bamatungda ngasigi mateng asi pangjabani Kakching SC dagi laklaga mapan lamda laiba paramilitary force team na semjaba group asina makha tanasu asumba kayada mateng pangkigani haiba waphamsu kiran na thamki
Manipur में अहुमदगी खंगौदना थोकलिबा इरांगदगी कक्सिंग अमदी मणिपुर के तोवान तोवान मफमदा हांगलिबा रिलीफ कैंप सिंगल लैरिबा मयुम मकई मैना साख्रबा अपोट मरल मांख्रबा डिस्प्लेस पर्सन सिंगिदमक तुंग कोइना मसागी इनकम जनरेट तौनानबा सेवा इंटरनेशनल मणिपुर ब्रांचना लौकलकपा थौरांगी मखादा संगाई लंपाक कक्सिंगी रिलीफ कैंप तसु कैंडल धूप सापोन डिशवाशना सिंगबा सानरगिदमक सेवा इंटरनेशनल ना मसाक सिंग पीखरे रिलीफ कैंप असिदा कैंडल साबगी ट्रेनिंग सु पीस कमिटी कक्सिंगी वाइस चेयरमैन वाई नीलचंद्र सिंह अमसुंग एक्टिविस्ट केएसएस सनाथोइना थौदांग लौदुना ngasi pangtoki asigumba thabak paikat pibagi inmates sing amadi volunteers sing na sewa international amadi peace committee district administration kaksing bu thagat phongdok nakhi Palel manaki le mengai chinjilda Assam Rifles ka pajamyam ka mukna bada Assam Rifles na kaptrok pa maru na pan badagi operation anirak tawduna hagat kangkhat ngamdana leiba kairak mamang lekai dagi samurai latpam Satyam Sarmada Mairapai Bilup kairak United Development Association kairak IYC Club amadi lanai miui kayana selgi mateng pangkre mateng pang batu da Mairapai bi amana phongdorok pada Satyam Nangal gi sarukta nongoi maruna pan badagi operation anirak tawre Satyam gi imung mahakna sel tanduna imung puduna lakpani adubu mahakna soktuna leibadagi mahaki imung aduki matik wana ledi haki Manipur lenga ki maikai dagi asok pasing da mateng pigani haina lauthokrabasu Satyam gi imung nang asi phawba lenga ki maikai dagi lupa ama phawba mateng pirak palaitri haki mahakna makha tarduna haki bada imung puramba Satyam soktuna leibagi awaba mayok na ringaida operation anirak tawbagi layeng nanaba hotnabada hena awaba mayok nari haiki मागी अमुक कनो तौदबा यादबदगी ऑपरेशन तौदबा यादबदगी अनी सुबोइना ऑपरेशन तौबदा तौखरबा ngang asida khoi anirak suboina kairak mera paibina angamba sengi mating piba laksabani kairak tagi samrapam Saitam haiba ngang asi yamna kano wana mana sujaraga hingjaba macha aniga mamajiga mai loina bijiga leijabani mamaji thaboinga amta suba ngamdana thopa phibam amada moina dum layenga chepa torga leiraba halamani ana lamdam sigi pukchen chawrbi singna hairiba ngang asida oigi mateng athang makhata na mateng pangbina basu koi media gi thongda kairak mera pabi site gi haijari Services Auxiliary for Social Action CASA haina khangnaba New Delhi da based to what chawrba organization asina ngasi Kaching district ki relief camp manga haibadi indoor stadium Khamanipur College Kongoi Community Hall Sanatombi High School kairak amadi Wabgai Higher Secondary School da leiba lanjan rakpa sing da lupa lak manga rongi oigadaba yamlo polam sing yanthokre imung chahum khangatuna ngasi yanthokiba polam sing di imung amada cheng keji kunmanga masuri hawai hangam thau thum tarpaulin bucket kangkhan double bed sheet towel nupigi sanitary pad sing liquid Dettol lifebuoy sapon amadi angang singi biscuit na singba yauri thoram aduga mari leinana CASA gi North East in-charge Meru Lazarusna haikibada CASA na laibak sigi laiter laira singidamak tengbang piduna lakli handaksu me ahumdagi thokkiba laibak thiba thawdo asgidamak Jun thadagi hona CASA na Manipur gi ching amadi tamda leiba relief camp singda chana thanaba yauna hingbada changba atai polam kya piduna lakli handaki asina ahumlak subani mahakna lanjana trakpasingda makhoigidamak Bharat pumbana Manipurda athubada santi hanjilaknaba isorda khurumli amadi isorna su madu soidna tabigani haiki ngasigi tengbang pibagi thorom atuda relief camp asigi coordinator oina and Munal Maitei Shongnaidar Tontang Secretary Weaker Second Manipur su saruk yaki Manipurda hokiba me ahumdagi thorakkiba kanglop ki irang asida mayum makai mai chakpadagi lanjelaktuna Bishnupur district ki Laimaram SC Girls Hostel da hangliba relief camp ta leiba mahiroi singi tungi punsi kari oigadoribano haiba samamnaba phibam amada leihori Chuchanpurdagi lanjalakpa mioi khaktamak leiba Laimaram SC Girls
hostel da hangliba relief camp asida image tv na chatluwa amada image singna wakalgi awaba polum kaya puduna lehori image tv na unaduna wari sanaba amada Churachandpur district ki defilant lemram lekai dagi lanjal laktuna relief camp asida leiba inmate laichombam awek ko amana phongdrok pada relief camp asida gamena chaba thakpabudi wa hande haibabu ana ayek yorok pada ishana paisa puthok jaraga layang jai aduga angangi school larik tamhan bagisu government khara makai mateng tawragasu angang uniform gi amadi transportation charge di ishana puthok jai aikoina vote piraga ka khiba local MLA su ngasi fauda karam tawri bagi haiba hanna yengbirak palaite makoina vote ti pamba aduga Baza singidamakti karimata tawningdaba asi yamna nungaijade aikoi yamna ware athuma tamda lal asi losinbiro aikoi hanagi mafamda hanjinduna santi oina leiba pami lal tawbana nakal animakta karisu kanaba fangloi maram aduna state government amadi central government athubada santi puraklo haina mahaki oiba mod hongdorokhi kari thorang dagi mayam hotna bibdagi akoi se sipaising tawraga scope tawraga moigi kuki singa khoja sinai sinaraba matung sida ai matam du da moirang gi higher secondary aduda kem du da muk lerame laibdagi amuk ai gi nupi mapam kai bulam jaw gi makhala kai kem du da muk laibdagi adudagi amuk sigi kem sida muk lakpane lakpasida akoi se adukki matik ware habidi kai gi noraga hojikti tha manga sujule sarkana akhoi kano se mateng su pangbirakta mateng pang ba habidi chaba thakta bi pang adu ana ek yaroko matam de ai isagi kare tare pocket money dagi yaujaram ba sen ju sum lo silapani na adagi angang nu gi mogi school gi uniform nei da ba yarakte adu dagi mogi transportation gi pesa pi da ba yade adagi akhoi gi Churachandpur da lairi che akhoi na pot thadaraga ka ki MLA sing sina su mata akhoi gi ne hana lupa amata pang pusu laite adudagi noi karam na tawri noi aigi kendragi kenone noi je voter ne aduna noi kamai tawri karam kem de lai ke dawi haina hangbira pusu laite ngasi phawda makoina tawri base pura kari hetare tayon na ba akoi bu vote ti pamba akoi ngondagi vote ti pamba aduga praja gi damak ti karimte yengbi da ba haibedo do maina oire aduna akoi si yam ware hojik athu bada akoina aina pamjabase karigino harga athubada irang ase losin biraga akoi se hanagi mafamduda amuk hanaga ichin inaw dona leminarambodo dumaina amuk adugi punsi do peace oina akoi amuk hanaga maina nuksi chanana leminambodo yam thuna pame makoi su waram gani akoi na wari basu maina makoi su waram gani karigino harga lan tawraga karisu kana badi phangoi hausi lan tawbada amang bakhaktani makoi gisu chingmi gi yum khara chai akoi metai gisu mayamam chai sumaina tawdana mayamam awaba nangi base si nangdana ba athubada sarkana su amasung central gi makai de gisu makone yengchin biraga yam thune shanti ase hanjina bira o haina ani solu jena khutsa haibagi lamda nupi kiana fi londuna lairamusu thengnarakhi makhoi sing adugi manungda Churachandpur defilant laimram lekai dagi moirang thip jabuna kawi amana phongdorokpada lal asina mawal yamlaba yumkai lanthum kaya mahan khrabani na hojikti isada thabak suning nomning bagi amata phawdre aikoina lairibasi pura zero dani aduna aikoi isada karimata hainingdre fi loliba asisu thabak sufam nompham khangdabadagi amadi yumkai maina sakibagi awaba polum adu kharada orabusu koknanaba lonbani masina awab pothanaribani hojik loliba ningthamgi furit khong mojab tupi amadi doormat na chingba polam sing asi kadaida marketing tawgadabno haibasu khangde gana gumbana aikoina puthok chariba polam sing asi pamlabasu loba yagani aikoigi hana leramba asa loina mangkhre lemhori punsi asi kari tawragal leidoino haifam khangde phana surasu mangkhiba lanthumde amuk hanjinba ngamlaroi thengnariba awabase khara thuna kokpa yananaba lengakna sinbiu lengakna athubada lal asi losinanaba honabiu haina image tv da phongdolakhi akoina adum lamgumba isana pasala leijam yawe adu mina pirapasu yawe adumaina tawragana sina silon basina
loaning bawdi pokte haji pesa tan bagi so kaya interest lai te haji mayam lising lak lising na mang hauraga sum cham chani thabak taw su kaya taw ning boy te bo raga so sida senthok lai ta banina nina dum loan bi yo haradi dum loaning e aduga dukan thabam lai raga so ko senthok lai ta banina dum matam sida tha ani hum khatane ing ba matam je sida amu loan holder di on holder di tai matam di amu kong ya ro ko na si loan ni sina paisa ta magi khakta suna ta ba ko sida lo la ka na wa khan je sida thada khramina ko hana gi ko hau ki ba ta awana ta ba do khare su ka bu ngam ne adu bi ko sumai hauna ra kan da ko haita bo su tam na ra kan da hakta su awa ko tha ba ko sum phamin na ra kan da sigum bai sida wa khada thada ra ga di ꯑꯩꯈꯣꯏ ꯁꯥꯏꯠꯇ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯈꯣꯏ ꯈꯔ ꯀꯥꯎꯋꯦꯅ ꯁꯨꯃꯥꯏꯅ ꯂꯣꯟꯕꯅꯤ ꯑꯩꯈꯣꯏꯅ ꯂꯩꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯪ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯁꯨꯔꯒ ꯅꯣꯝꯃꯒ ꯑꯗꯒꯤ ꯏꯆꯥꯁꯤꯡꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯃꯣꯏꯒꯤ ꯑꯁꯥꯗ ꯍꯤꯡꯕ ꯄꯨꯟꯁꯤꯗꯣ ꯊꯥ ꯃꯔꯤ ꯍꯟꯖꯟꯈꯔꯦ ꯑꯗꯨꯒꯤ ꯑꯁꯥꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯀꯔꯤꯝꯇ ꯂꯩꯇꯔꯦ ꯍꯥꯟꯅꯒꯤ ꯑꯁꯥꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯅ ꯍꯣꯠꯅꯖꯔꯒꯁꯨ ꯑꯩꯈꯣꯏꯅꯗꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯣ ꯍꯟꯖꯜꯂꯛꯍꯟꯕꯗꯤ ꯑꯩꯈꯣꯏ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯤꯅ ꯐꯅ ꯁꯨꯔ ꯅꯣꯝꯃꯒꯁꯨ ꯑꯗꯨ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯇꯥꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯍꯧꯖꯤꯛꯁꯨ ꯄꯨꯛꯅꯤꯡ ꯊꯝꯕꯤꯔꯤ ꯁꯔꯀꯥꯔꯅ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡꯗꯣ ꯃꯣꯏꯅ ꯊꯝꯕꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯡꯁꯦ ꯈꯔ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯍꯥꯏꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯁꯨ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯔꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯁꯨꯝ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯛꯄ ꯑꯗꯨꯒ ꯏꯆꯥꯁꯤꯡꯗꯤ ꯌꯦꯡꯉꯨꯔꯦ ꯀꯔꯤꯝꯇ ꯑꯁꯥ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯗꯁꯨ ꯀꯔꯤ ꯇꯧꯔꯒ ꯂꯦꯟꯒꯗꯧꯔꯤꯕꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯁꯥ ꯑꯃꯃꯝꯗ ꯂꯣꯏꯅ ꯍꯤꯡꯅꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣই ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏ ꯌꯨꯝ ꯃꯩ ꯆꯥꯛꯍꯧꯔꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯁꯥꯁꯦ ꯀꯔꯤꯃꯠꯇ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯈ꯭ꯋꯥꯡꯒꯤ ꯑꯅꯥꯕ ꯑꯃꯅ ꯍꯧꯒꯠ ꯀꯥꯡꯈꯠꯇꯨꯅ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯁꯥꯒꯤ ꯆꯍꯤ 60 ꯁꯨꯔꯕꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯈꯨꯒꯥ ꯇꯝꯄꯥꯛꯇꯒꯤ ꯑꯉꯣꯝ ꯂꯩꯅꯧꯕꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯈꯤꯗꯣꯏꯅꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯋꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯒ ꯆꯔꯥ ꯍꯦꯟꯗꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯋꯥꯈꯜꯒꯤ ꯄꯣꯠꯂꯨꯝ ꯌꯥꯎꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯤ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯖꯅꯤꯡꯉꯦ ꯑꯩꯗꯤ ꯏꯁꯥꯁꯦ ꯌꯥꯝ ꯉꯝꯖꯗꯦ ꯑꯩꯒꯤ ꯏꯄꯥ ꯑꯃꯁꯨ ꯌꯥꯝ ꯉꯝꯗꯅ ꯂꯩꯌꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯅꯥꯝꯇ ꯍꯟꯅ ꯌꯦꯡꯉꯥꯏꯒꯤ ꯃꯤ ꯂꯩꯇꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯣ ꯃꯌꯥꯝ ꯄ꯭ꯔꯖꯥꯅꯁꯨ ꯑꯗꯒꯤ ꯁꯔꯀꯥꯔꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯦ ꯑꯅꯥ ꯑꯌꯦꯛ ꯀꯔꯤꯒꯨꯝꯕ ꯌꯥꯎꯔꯛꯄ ꯀꯥꯟꯗ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯉꯝꯖꯗꯦ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤ ꯐꯥꯏꯂꯦꯟ ꯃꯩꯇꯩ ꯂꯩꯀꯥꯏꯗꯒꯤ ꯅꯣꯡꯃꯥꯏꯊꯦꯝ ꯁꯣꯐꯤꯌꯥ ꯀꯧꯕꯤ ꯃꯍꯩꯔꯣꯏ ꯑꯃꯅ ꯏꯃꯦꯖ ꯇꯤꯚꯤꯗ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯁꯔꯇꯤꯐꯤꯀꯦꯠ ꯂꯣꯏꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯛ ꯍꯧꯔꯦ ꯁꯔꯇꯤꯐꯤꯀꯦट ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯒꯗꯕ ꯑꯗꯨꯁꯨ ꯇꯝꯕ ꯐꯪꯗ꯭ꯔꯦ ꯃꯍꯥꯛ 2012 ꯗ एजुकेशन ऑनर्सꯇ BA ꯂꯣꯏꯈꯤ ꯃꯈꯥ ꯇꯥꯅ ꯃꯥꯁꯇꯔ ꯇꯧꯅꯤꯡꯂꯒꯁꯨ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ लाइक तमनिंगना तंब फंखिदे हंदक तंब फंगहौद्रबसु मथंग सहीददी तमगे खली लाइक तमलगा इसागी कैरियर अमा सेमगे खनबनी अदु इरांग असिना मरम ओइरगा तुंगे कैरियर मांगहले अइद नतना महिरोय कयागी पुंसी मांगहले ममांगद कोरोना ना सही क्या लाइक तंब फंगद्रब मतुंग हंदक अमुक इरांग असिना महिरोय सिंग लाइक निथिना तंब फंगद्रे छात्र अमा ओइना इरांग असि थुना लोचिलगा तंदु लैताना लैरगा लाइक फजन तमनिंगी अदुना इरांग असिगे वारोचिन अमा पुरओ अखोय वखल लैताना लाइक तमजगे हाइना फोंदोरखी लांजिलकोदा आई इसागी सर्टिफिकेट सु यावजरक्ते यारक्तबसदागी सर्टिफिकेट सु युमदा लोइन चाउरे चाउबदगी नेट सु यादबनिना आइगी फोन दा फना ड्राइव दा सेव तौर थमजो इंटरनेट यादबदगी डाउनलोड तौबसु याखिदे यादबनिना आइगी सर्टिफिकेट तो यावतबदगी आइना मास्टर दी आम तौजनिंगबा दुबो सर्टिफिकेट सुना मरम ओरगा तमनिंगा तंब फंगिदे फॉर्म दु थाजिनबा ngамगिदे अदुगा फंगसु लास्ट डेट नै हेदोखरबनिना
tamningna phangdabadagi leye smaina sum adom hantak tam haudrabasu mathang chahidi tamge haina lepe asi leek tamaga tungda career ama semge khanjabane adubo yang sina maram oiraga tungi career sugyamna phajana semgadabdo moina maram oiraga phaniamna manghale akogi student life ki career da asi khaktasna tana angang gidi hana corona gi manung dagi ju hauraga laik se tambase kaya ju phangaktare asi phangaktara matungda amu irang sina maram oiraga laik tamba phangdabdagi angang gi tungi punsi hayeng tungi yumburen oirakadaba moida asmaina sum tawradi kamaina manipur se chakholakpa ngangani haina government da su haijaninge aduga satra ama oina irang je tuna loisel halaga tandu laitana le halaba matungda laik phajana tamjaninge khoi hayeng tungda mi mai pakwa mo oirake harabadi laik selection ko phajana tamaga oigadabani aduna irang se yaraga di kitang tuna loisel biona tam asida invest ingi mai kai dagi lengam te mi eng changhani bigi apamba phongdorakli image tv gi damak pongdam jari di widom roni kala chalu numit tarani gi manungda opposition amari ruling punsilaga hujik laiba irang asiga mari leinana thabak tawminarakrabadi miyamna parat tambinanaba universal mother organization amari pukhau ahluk pukhau naharup makha laikai amasung pukhau naharup awang laikai gi maira pabi club singna phamkiba mifamna warep kaya lowre haina UMO gi president M Sorjini na pawmi singna phungdokre pukhau ahluk community hall da pawmi singa unabada Sorjini na makha takibada pukhau ahluk pukhau naharup makha laikai pukhau naharup awang laikai da miyamgi mifam sing pangthoklaga warep sing asi lowani warep singi manungda thokliba irang asi political dialogue tawraga lochinggadabani cookie singna yummai thakraba khul singda hanjindriba fawa waroisin puraknaba hona biganu maitai laisang mai thakibana FIR logdaba church mai thabana FIR lokhatpa yaroi haiba yauri haiki The Norwegian Nobel Committee na sahi sige Nobel Peace Prize Iranian human rights activist Nargis Mohammadi da pikre Nargis na Iran da nupi singbu namtabibagi mayokta thengnakiba amasung mipum khuding ningkha tamna hingnanaba human rights promote tawnanabagi damakta mahakna thengnakiba sing adugi damakta award asi pibani ngasi anganba pung ahum lom taba adwaida Mumbai gi Gurgaon West ki Azad Nagar area da laiba Jai Bhavani buildings maina chapagi thodokta mioi taret laikidre mioi nifu henbana asopan nangkhre asok pasing SBT hospital amasung Cooper hospital Mumbai da pukhatuna laikanari laikhidraba mioi taret ki manongda ani di angang ni hari mathol taret wangba building adu maikai mari da maina yomsinduna sakhibata natana ground floor da laiba dukan sing amadi park tawduna laiba gari sing su maina tumna chaki hari Sikkim gi ichau da sikiba migi masing kunithoi sukre haina official oiba pauna hari ichau na maram oidna mioi lising kaya chathokpa ngamdana laiba singba mateng pangnana ba achauba tengbang bi thabak chathari glacier lake tagi pathorakpa isingna ichau adu thoan bani hari lake adu China manakta Nepal gi border da laibani Guwahati da laiba defense PRO na haikibda firearms explosives yauna military equipment kaya Tista Tutorial gi ichel na tauthakre lanmi tarama yauna mioi chamaga chumna ahum thiba khangri mioi lisingani ga chamri taram mathoidi safagadama famda puthokre haina Sikkim State Disaster Management Authority na phongdoki relief camp kuntrukta mioi lisingter ka chatruk nifumari sanga phom logduna lairi Union Home Minister Amit Shah na lupa crore nifumari 10.9 Sikkim miyam gi damakta kaithokre hairi India da laiba Canada diplomat ki masing ahtanan ba haiki bagi matung ina Canada na lokthok laba matung da Kuala Lumpur amadi Singapore da oina thamkhre Canada ki CTV news ki matung ina New Delhi gi mapan da thabak tawba Canadian diplomat kaya Kuala Lumpur natraga Singapore da thamkhre October 10 fawgi manung da diplomat nifudi India dagi lokthok nanaba government na Canada government da khangan ba laikhabani Ministry of External Affairs ki wang loi Arindam vaccine haikibda diplomatic step masing hanta hannaba India na Canada da khangan kre Khalistani terrorist Hardip Singh Niger hatkra matungda India amsung Canada ki marakta lairiba diplomatic ki oiba marida
खना चैनब लाखिबनी हाइरी सानबगी पाव चाइना की हांगझौ चथरीबा एशियन गेम्स 2023 ngasi तौमदनी चनबन नुमित फावदा इंडिया ने गोल्ड मेडल कुनिथो सिल्वर कुंथ्रामरी अमसुंग ब्रोंज कुंथ्रापन पुन्ना मेडल मरफुद्रा मंगा फंगबंगमख्रे ngasi तौमदनी चनबन नुमित मेंस हॉकी फाइनल दा इंडिया ने जापान बु मंगा अमदा माइथिव पीदना गोल्ड फंकी ngasi gi oina इंडिया ने इहान हाना फंकिबा मेडल दी रिकप आर्चरी वुमेन्स टीम इवेंट इंडिया टीम ना ब्रोंज फंकी अमरी नुपागी टीम ना इवेंट असिदा सिल्वर फंगबंगम की बैडमिंटन मेंस सिंगल्स ता इंडिया गी एसएस प्रणोय चाइना की ली सिफेंगी मकुट ट्राट्रु कुमाथोय मापन कुमाथोय दा सेमीफाइनल माइथीदुना ब्रोंज फंकी अरोइबदा मरोपो अमुहन्ना लंदब असिदा चरांग फिल्म अमा लेरगसु चखोत थौरांगी थबक सिंगदी लेप यादवना प्रोजेक्ट सिंग मखाताना पाइखतनब थौरांग तौरे हाइना चीफ मिनिस्टर एन बिरेन हाइख्रे लौफम द करम पोथोक पोथोकदगे हाइबगी मतंग हननिनबगी थौरम अमा पांथोख्रे रिलीफ कैंप सिंग द लेपतना मतेंग पिनरी लोयना चही सिगी नोबेल पीस प्राइज इरानियन ह्यूमन राइट्स एक्टिविस्ट नरगिस मोहम्मदीदा पीख्रे नसीगिदमक्तदी पाउदम पिजब मतंग असिज लोसिंजरे मयंग ताबीर ख्वाइ पुनपु अमुक हन्ना खुरुमजरी।